ꯑꯊꯧꯕ ꯑꯍꯨꯝ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯆꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯀꯤꯁꯟ ꯇꯣꯀꯦꯟ ꯔꯥꯖꯦꯟ ꯑꯍꯨꯝ ꯑꯁꯤ ꯍꯧꯈꯤꯕ ꯁꯣꯛ 2019 ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 18ꯇ NSNIMꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯨꯡꯁꯤꯟꯅꯔꯒ ꯂꯧꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯣꯛ ꯅꯣꯟꯖꯕ ꯑꯃꯗꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯝꯗꯧꯅ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ 2010ꯗꯒꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯨꯝ ꯑꯁꯤꯕꯨ ꯑꯩꯈꯣই ꯅꯤꯡꯁꯤꯡꯖꯗꯨꯅ ꯑꯩꯈꯣꯏꯅ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯏ ꯑꯗꯨ ꯉꯁꯤꯃꯛ ꯍꯟꯗꯛꯀꯤ ꯁꯤꯃꯛꯀꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯀꯌꯥꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯗ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯍꯩꯀꯠ ꯂꯩꯀꯠꯇꯪ ꯇꯝꯖꯔꯒ ꯑꯩꯈꯣই ꯐꯪꯁꯟ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯜꯒꯤ ꯃꯄꯥꯔꯤ ꯅꯤꯡꯁꯤꯡ ꯀꯣꯜꯂꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯇꯧꯔꯒ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯖꯈꯤꯕꯅꯤ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯁꯤ ꯑꯁꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯃꯒ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯄꯥꯡꯊꯣꯛꯏ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯀꯔꯤꯅꯣꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯒ ꯍꯨꯟꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯀꯣꯛꯀꯤ ꯂꯥꯟꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯇꯧꯅꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯇꯧꯅꯔꯤꯕ ꯂꯥꯟ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯣꯛꯇꯒꯤ ꯍꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯛꯇ ꯈꯣꯏꯔꯝꯗꯗꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯊꯧꯕ ꯃꯌꯥꯝꯁꯤꯕꯨ ꯀꯣꯛꯇ ꯈꯣꯏꯔꯝꯗꯗꯅ ꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯀꯣꯛ ꯍꯥꯏꯕ ꯃꯔꯛꯁꯤꯗꯒꯤ ꯑꯐꯕꯁꯨ ꯊꯣꯛꯏ ꯐꯠꯇꯕꯁꯨ ꯊꯣꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯩꯒꯤ ꯉꯥꯏꯍꯥꯛꯇꯒꯤ ꯂꯝꯒꯤꯗꯃꯛꯇ ꯑꯇꯣꯞꯄꯒꯤ ꯏꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯆꯨ ꯑꯣꯏꯅ ꯂꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯒꯨꯔꯨ ꯈꯪꯗꯦ ꯑꯍꯜ ꯂꯃꯟ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯑꯃꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯀꯣꯛꯇ ꯈꯣꯏꯔꯝꯗꯅ ꯈꯣꯡꯗ ꯄꯥꯏꯔꯒ ꯈꯣꯏꯔꯝꯕꯁꯤꯒꯤ ꯃꯔꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯃꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯜꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯤ ꯑꯇꯩ ꯅꯠꯇꯦ ꯃꯗꯨꯗꯤ ꯂꯨꯔꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯏ ꯆꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜꯗ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ 1891ꯒꯤ ꯋꯥꯔꯗꯨ ꯀꯝꯗꯧꯅ ꯃꯗꯨꯗ ꯃꯥꯌꯦꯞ ꯄꯥꯜꯂꯒ ꯃꯤꯐꯝ ꯐꯝꯃꯒ ꯋꯥꯔꯦꯞ ꯑꯃꯇ ꯂꯧꯈꯤꯗꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯡꯅ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯀꯣꯛ ꯅꯣꯟꯖꯔꯤꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯌꯦꯞ ꯄꯥꯟꯗꯅ ꯈꯟꯅꯗꯅ ꯅꯩꯅꯕꯒꯤ ꯃꯇꯝꯗꯤ ꯑꯩꯗꯤ ꯑꯗꯨꯋꯥꯏꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯅꯩꯅꯕ ꯑꯃ ꯊꯣꯛꯑꯦꯅ ꯂꯧꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣꯏ ꯆꯨꯡꯁꯤꯟꯅꯕ ꯇꯥꯏ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯦꯅ ꯂꯧꯏ ꯑꯗꯨꯅ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯀꯥꯟꯗ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯊꯤꯡꯀꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯔꯦꯟ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯆꯨꯡꯁꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯗ ꯊꯤꯡꯀꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯝꯗꯅ ꯉꯁꯤꯐꯥꯎ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤ ꯃꯌꯥꯝꯅꯣ ꯍꯪꯕ ꯃꯇꯝꯗ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯅꯤꯜꯅ ꯂꯧꯖꯩ ꯃꯗꯨꯗꯤ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯆꯨꯡꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯟꯕꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯈꯣꯏ ꯅꯩꯅꯖꯔꯤꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯣꯛ ꯅꯣꯟꯅ ꯍꯪꯒꯠꯆꯔꯤꯕꯗꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝ ꯂꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣই ꯉꯁꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯂꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯤꯔꯦꯞ ꯌꯥꯝ ꯂꯨꯏ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯇꯥꯏꯔꯞ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ
kana amatabu akoina miyeng lana yengbagi matam nate aduna aikoisi ngasi phawba passenger gi gari amagi manungda leiba passenger gi thakta leiba se masi khaluba matamda aikoi yang wajai aduna aikoi passenger gi hendo kitang haigat laga aikoi si handle mengi thakta buk leiragadi aikoi phagadan khali kadowi madudi starring pairiba driver do handle menuna question toina khogaba ma soidana lepkaneba marmaduna aikoi khwaidagi luribadi starring pairiba se magi maikai romda sum chat leiragadi aikoi gi lamdam ase awaba oigadi marmaduna bharoti hongaiba bharoti lichat bharot ne yengaba miyeng hogi bi tiasi sarukya aikoi si merge togibani merger gi menda koi choi togibani possibly natak masana yana sitan ngai nabagi matam si kitang thaidoga CSO mayam su most probably CSO mayam su ngai haning si kai nobu quite darkar wai si aikoi CSO na hoki bi itias ki wari liraga leibagi matam natre na lawi akoi angte yang si manipur ning kha tam sahi lising ani gi puari sahi akoi kana gumam taki mikha polate masi lairik tamjare iba ahalaman amagi lam atopal lam na taraga kali wadangodi aikoi tangkak anirak akoi migi akoi atopagi mikha pon gi habi koi ningsing bag thoi maramaduna hariba mikha pon bagi awaba do aikoi de leigi ngasi su awaba do phuruk khodimakta laiminarba phuruk khodimakta awaba di maisa de langni akoi gi phuruk khodimasi nungai baga awaba ga yengaba matamda awaba na henba phuruk ngaktani aduna aikoi amaga samsingnaba amaga akoi wakalon chaithopagi matam nate marmaduna mostly akoi gi phurup ase akoi gi phurup si yam luba matam ni aduna akoi gi phurup ki tanabam leiba tarka oi CSO singna mage ideological binding mayam se CSO kudimaki ideological binding leibirangani adubu ideological binding mayam se nakanda haibadi keep it aside nakanda thamaga ai ideology nakanda thamakanda lamdam si miyangi tungi khalakanda aikoi punjanaba darka oi tungjanaba darka oi ai haiba pose khara laptop matam oire se koina laujai maramaduna ngasi koina haikat laikak tamjariba koina athauba ahumana laujai kari maram ngadu makoidage anoba para tami moi ahum sigi lauriba decision angakpani aikoi ngasi gi mirola makoi anigi makoi ahum asida akoina kok non bagi yam tangai phadaba leire habisi manin laujai punama puthagasari aigi ming ai kapurium lemba ai akoi JC rimat matamdai convener oijai JC du akoina dissolve tawi kai manang da option ning se life imprisonment pir mamta adui matungda akoi haiba case monitoring tokdaba yadabagi madam leire podagi akoi haiba manil mapari ni singkol loop ana semjai haiba loop asigi aina secretary pujabani CBI da monitoring to bosinagi na makada bagai hauzik kai tawi hauzik CBI na case continue sa kai marung no haibabu miwe ani di absconded haidana mission en laukoi moi phana tawi akoi round the clock laijari akoi hauzik tongan ba akoi interfere kill tawdana akoi step mayam sangna ba dum laijai haina